ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯕꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯇꯧꯕꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦꯗꯀꯣ ꯏꯆꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯉꯛꯁꯝꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯕꯗꯨꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ? ꯏꯃꯥꯗꯤ ꯌꯦꯡꯂꯤꯒ ꯍꯦꯛ ꯄꯦꯟꯗ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯣ ꯅꯪꯒꯤ ꯂꯤꯛꯇꯨꯕꯨ ꯁꯟ ꯀꯌꯥꯒꯤ ꯅꯣꯏꯃꯤ? ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯃꯥ, ꯁꯟ 4 ꯈꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯂꯤꯛꯇꯨꯒ ꯊꯥꯔꯒ ꯐꯅꯗ ꯌꯥꯝꯂꯝꯂꯅꯤꯕꯣ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥꯅ ꯅꯪꯒꯤꯅꯦꯗꯅ ꯁꯅꯥ ꯁꯥꯔꯒ ꯄꯤꯔꯛꯂꯤꯕꯁꯤ꯫ ꯌꯥꯝꯃꯤ꯫ ꯁꯤꯃꯛꯇꯗ ꯑꯩꯒꯤ ꯁꯅꯥ ꯁꯥꯕꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯍꯥ, ꯏꯕꯨꯡꯉꯣ ꯂꯣꯌꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ ꯍꯥꯏꯔꯤꯅꯤ ꯏꯃꯥ꯫ ꯇꯥ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯁꯅꯥꯅ ꯄꯨꯡ ꯌꯣꯝꯍꯟꯒꯅꯤ꯫ ꯁꯤꯗ ꯅꯠꯇꯦꯗ, ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯝꯇꯁꯨ ꯂꯩꯍꯜꯂꯣꯏ꯫ ꯃꯥꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯅꯤꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯗꯧꯔꯤꯕ ꯂꯣꯌꯥꯁꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯁꯦල් ꯄꯥꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯏ꯫ ꯇꯥ ꯂꯣꯌꯥꯅ ꯄꯤꯔꯛꯇꯅ ꯑꯩꯅ ꯁꯅꯥ ꯂꯤꯀꯣꯟꯒ ꯈꯔ ꯁꯤꯕꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄꯁꯤꯗꯤ ꯑꯩꯁꯦ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯁꯅꯥ ꯌꯥꯝꯅ ꯂꯧꯊꯣꯛꯏ ꯀꯥꯏꯗꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥꯒꯁꯦ ꯌꯥꯝ ꯉꯥꯡꯅꯩ ꯍꯥꯏ꯫ ꯏꯁ, ꯉꯥꯡꯒꯦ ꯉꯥꯡꯅꯖꯁꯅꯨ, ꯃꯋꯥ ꯂꯧꯔꯨꯅꯨ꯫ ꯏꯆꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯗꯨꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯦ ꯁꯛꯊꯤꯕꯤꯁꯤꯡꯗꯣ꯫ ꯃꯣꯏꯗꯤ ꯑꯩꯒꯤ ꯏꯆꯥꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯗ꯭ꯔꯕꯅꯤꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯐꯪꯗꯗꯅ ꯆꯥꯛꯇꯅ ꯇꯧꯔꯤꯅꯤ꯫ ꯃꯣꯏꯒꯤ ꯃꯃꯥꯡꯗꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯣꯏꯅ ꯆꯥꯛꯅꯅꯕ ꯅꯩꯈꯥꯏꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯅꯩꯈꯥꯏꯒꯦ ꯏꯃꯥ, ꯅꯩꯈꯥꯏꯒꯦ꯫ ꯁꯛꯊꯤꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯀꯣꯏꯅꯩꯌꯦꯅ ꯂꯦꯅꯁꯟꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤ ꯃꯈꯨꯠꯇ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯐꯖꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ, ꯐꯖꯕꯤ, ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯁꯨꯕꯁꯤꯡꯁꯦ ꯀꯗꯥꯏꯗ ꯊꯅꯝꯃꯨꯒꯦ? ꯀꯩꯅꯣ, ꯐꯤꯔꯣꯜ ꯑꯁꯨꯕꯕꯨ ꯎꯄꯨꯗ ꯊꯝꯗꯅ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯔꯤꯅꯣ? ꯂꯥꯏꯕꯤꯅ, ꯍꯥꯏ, ꯍꯪꯗ꯭ꯔꯕꯁꯨ ꯀꯣꯛ ꯐꯤꯁꯤꯡꯗꯨ ꯎꯄꯨꯗ ꯊꯨꯞꯂꯒ ꯍꯥꯞꯄ ꯌꯥꯗꯕ꯭ꯔꯣ? ꯍꯥ? ꯏꯗꯣꯝꯆꯥ, ꯐꯖꯕꯤꯅ ꯃꯥꯒꯤ ꯎꯄꯨ ꯇꯞ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯐꯤ ꯑꯁꯨꯕꯁꯤꯡꯁꯦ ꯀꯗꯥꯏꯗ ꯊꯝꯃꯨꯒꯦꯅ ꯍꯪꯖꯕꯅꯤ꯫ ꯍꯣ, ꯑꯩꯅ ꯑꯩꯒꯤ ꯎꯄꯨ ꯇꯞ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯗꯨꯗꯤꯅꯦ, ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯏꯕ ꯌꯥꯔꯣই ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯕꯅꯤꯅ ꯄꯥꯏꯔꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯐꯤ ꯑꯁꯨꯕꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯊꯨꯞꯂꯒ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯨ꯫ ꯅꯨꯡꯁꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯐꯤ ꯑꯁꯨꯕꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯊꯨꯞꯂꯒ ꯎꯄꯨꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯩ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯀꯣ꯫ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯇꯒꯠ ꯇꯦꯛꯄ ꯑꯃ ꯂꯩꯔꯨꯁꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯨꯡꯁꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯩꯕꯤ ꯑꯃꯗꯤ ꯐꯖꯕꯤ ꯃꯃꯥ ꯃꯆꯥꯅ ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯐꯃꯨꯡꯗ ꯇꯨꯝꯗꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ꯫ ꯐꯖꯕꯤꯅ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯆꯥꯠꯂꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯣ? ꯂꯣꯏꯔꯝꯈꯤꯔꯣꯏ, ꯃꯣꯟꯗꯥꯔꯤ ꯁꯥꯗꯅ ꯃꯣꯟꯗꯅ ꯂꯩꯔꯝꯈꯤꯅꯤ꯫ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯥꯛꯇꯣ ꯑꯝꯇ ꯄ꯭ꯔꯕꯞ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯔꯨꯁꯣ ꯃꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯍꯣꯏ, ꯏꯃꯥ ꯍꯥꯏꯔꯨꯒꯦ, ꯏꯃꯥ ꯍꯥꯏꯔꯨꯒꯦ꯫ ꯂꯥꯏꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯍꯩ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯪꯒꯤꯗꯨꯕꯨ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯐꯨꯠꯂꯤꯔꯣ? ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯂꯣꯏꯗꯧꯔꯦ ꯏꯗꯣꯝꯆꯥ, ꯏꯟꯁꯥꯡ ꯃꯍꯤꯁꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯆꯥꯛ ꯊꯤꯅꯕ ꯇꯧꯖꯔꯛꯂꯒꯦ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯟꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯊꯣꯡꯕꯕꯨ ꯄꯨꯡ 7 ꯍꯦꯛ ꯆꯪꯏ꯫ ꯍꯩ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦꯗꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯁꯤꯡꯗꯣ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯏꯅꯅꯦ ꯆꯥꯛ ꯂꯥꯝꯃꯦꯔꯒ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯦꯅ ꯅꯀꯣꯛꯇꯨꯗ ꯏꯟꯁꯥꯡ ꯑꯊꯣꯡꯕꯗꯣ ꯍꯩꯖꯤꯟꯕꯤꯁꯅꯤꯍꯩ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯝꯃꯩ ꯌꯨ ꯉꯥꯎꯔꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯥ, ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯁꯥꯠꯂꯦꯍꯦ꯫ ꯍꯣꯏ ꯂꯝꯖꯁꯔꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯕꯗꯣ? ꯉꯥ ꯊꯣꯡꯕꯅꯤ ꯈꯨꯔꯥ꯫ ꯏ, ꯀꯗꯥꯏꯗꯒꯤ ꯉꯥ? ꯉꯁꯥꯏ ꯑꯩꯅ ꯌꯨ ꯊꯛꯅꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯤꯕ ꯅꯪꯗꯤ? ꯑꯣ, ꯃꯥꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯅꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯗꯧꯔꯤꯒꯦ? ꯍꯥ? ꯑꯩꯈꯣꯏꯗꯒꯤ ꯂꯦꯝꯆꯥ ꯆꯥꯊꯣꯛꯄ ꯅꯠꯇꯅ ꯅꯣꯡꯃꯗ ꯃꯥꯕꯨ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯂꯩꯈ꯭ꯔꯕ꯭ꯔꯣ? ꯍꯣꯏꯅꯤ ꯆꯨꯝꯃꯤ, ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫
ꯑꯩꯈꯣꯏꯗꯒꯤ ꯃꯊꯤꯕꯣꯡ ꯂꯦꯝꯖꯥ ꯆꯥꯊꯣꯛꯄ ꯈꯛꯇꯅꯤ ꯑꯗꯣ ꯃꯃꯥ ꯉꯥꯁꯤ ꯀꯅꯥꯅ ꯂꯩꯔꯤꯅꯣ ꯑꯣ ꯉꯁꯥꯏꯗꯣ ꯏꯕꯨꯡꯉꯣ ꯂꯣꯌꯥꯅ ꯁꯦꯜ ꯇꯞ ꯇꯥꯅ ꯅꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯦꯌꯦ ꯑꯗꯨꯒꯤ ꯉꯥ ꯆꯥꯁꯦꯅ ꯑꯩꯅ ꯂꯩꯍꯜꯂꯒ ꯊꯣꯡꯍꯟꯕꯅꯤꯗ ꯏꯃꯥꯛ ꯅꯨꯄꯥꯅ ꯁꯦꯜ ꯄꯤꯔꯝꯗꯅ ꯉꯥ ꯆꯥꯗꯧꯔꯕ ꯃꯃꯥ ꯅꯪ ꯑꯩꯁꯦ ꯌꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯔꯜꯒ ꯆꯥꯕ ꯐꯪꯂ ꯄꯣꯠꯅꯤꯅꯦ ꯇꯧꯔꯤꯁꯦ ꯐꯪꯂꯕꯅꯤ ꯃꯣꯏ ꯃꯄꯥ ꯁꯤꯅꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯋꯥꯈꯜ ꯂꯩꯕꯤ ꯄꯣꯛꯄꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣ ꯂꯣꯌꯥꯅꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯄꯤꯔꯛꯏ ꯃꯣꯏ ꯃꯄꯥꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛ ꯑꯃꯥꯡ ꯑꯁꯣꯏ ꯑꯗꯨ ꯑꯃꯨꯛ ꯐꯦꯡꯂꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯍꯣꯏ ꯆꯪꯈꯤꯅꯨ ꯉꯥꯏꯀꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯅꯝꯂꯝꯃꯨ ꯂꯥꯎ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯌꯣꯛꯇ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯐꯖꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤꯉꯩ ꯐꯖꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯁꯤꯡ ꯇꯧꯗꯨꯅ ꯂꯥꯎ ꯈꯣꯡꯂꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯁꯤꯗꯝꯇ ꯂꯥꯛꯑꯣ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯇꯥ ꯂꯣꯌꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯂꯤꯛꯇꯣ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯅ ꯀꯗꯥꯏꯗ ꯊꯅꯝꯕꯗꯒꯤ ꯃꯥꯡꯂꯤꯕꯅꯣ ꯅꯪꯅ ꯊꯝꯐꯝꯒ ꯀꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯏꯔꯨ ꯂꯨꯔꯝꯗꯥꯏꯗ ꯂꯧꯊꯣꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯁꯤꯗ ꯊꯅꯝꯕꯅꯤ ꯑꯗꯨꯒ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯧꯈ꯭ꯔꯕ ꯅꯪꯒꯤ ꯀꯥꯗ ꯀꯅꯥꯀꯅꯥ ꯆꯪꯂꯝꯒꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯀꯥꯗ ꯋꯥꯏ ꯇꯩꯔꯝꯕꯅꯤ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯤ ꯃꯥꯅ ꯂꯧꯔꯝꯕ ꯇꯥꯏ ꯃꯥ ꯅꯠꯇꯅ ꯀꯅꯥꯅ ꯂꯧꯒꯅꯤ ꯃꯄꯨꯟꯁꯤꯒꯤ ꯃꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛꯀꯥꯏꯗꯣ ꯁꯤꯗ꯭ꯔꯕꯅꯤꯅ ꯏꯆꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯄꯥꯝꯗꯅ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯍꯨꯔꯥꯟꯕꯤ ꯑꯃ ꯊꯤꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯁꯥꯎꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯏ ꯇꯩꯔꯤꯕꯤ ꯅꯨꯡꯁꯤꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞꯐꯣꯏꯗꯨꯅ ꯍꯦ ꯍꯨꯔꯥꯟꯕꯤ ꯂꯤꯛꯇꯣ ꯀꯗꯥꯏꯗ ꯊꯝꯃꯤ ꯍꯥ ꯂꯤꯛꯇꯣ ꯀꯗꯥꯏꯗ ꯊꯝꯒꯦ ꯌꯥꯝ ꯊꯨꯅ ꯂꯤꯛꯇꯣ ꯄꯤꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯗꯤ ꯉꯛꯄꯣꯏ ꯀꯤꯕꯣꯏ ꯏꯟꯗꯣꯝꯆꯥ ꯀꯩꯕꯨꯅꯣ ꯀꯅꯥꯒꯤ ꯂꯤꯛꯅꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯁ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ ꯃꯤꯒꯤ ꯂꯤꯛ ꯍꯨꯈꯩ ꯍꯨꯔꯥꯜꯂꯒ ꯈꯪꯖꯤꯟꯅꯗꯕꯤ ꯂꯥꯟꯖꯗꯕꯤ ꯁꯥꯔꯤꯕ ꯐꯖꯕꯤꯅ ꯍꯦ ꯍꯨꯔꯥꯟꯕꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯊꯅꯝꯕ ꯂꯤꯛꯇꯣ ꯅꯪꯅ ꯑꯩꯒꯤ ꯀꯥ ꯋꯥꯏ ꯇꯩꯕ ꯆꯪꯕꯗ ꯍꯨꯔꯥꯜꯂꯤꯕ ꯅꯠꯇ꯭ರೋ ꯍꯦ ꯀꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯎ ꯐꯖꯕꯤ ꯏꯆꯦꯗꯤ ꯅꯪꯒꯤ ꯂꯤꯛꯇꯨ ꯍꯨꯔꯥꯟꯗꯤ ꯅꯪꯅ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯂꯥꯏ ꯂꯥꯛꯂꯒ ꯍꯨꯔꯥꯟꯒꯗ꯭ꯔꯣ ꯆꯤꯟꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯂꯥꯏꯕꯤ ꯅꯨꯡꯁꯤꯕꯨ ꯗꯝ ꯐꯨꯗꯨꯅ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯑꯣ ꯍꯨꯔꯥꯟꯕꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯇꯁꯦꯡꯅ ꯏꯅꯥꯎꯒꯤ ꯂꯤꯛꯇꯨ ꯍꯨꯔꯥꯟꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦꯗ ꯏꯃꯥ ꯃꯥꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯂꯤꯛꯇꯣ ꯍꯨꯔꯥꯟꯗꯕꯒ ꯁꯥꯔꯗꯅ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯅꯨꯡꯁꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯅꯨꯡꯁꯤꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯂꯤꯛꯇꯣ ꯄꯨꯊꯣꯔꯛꯑꯣ ꯅꯪꯅ ꯂꯤꯛꯇꯣ ꯂꯣꯠꯁꯤꯜꯂꯒ ꯍꯨꯔꯥꯟꯗꯕ ꯁꯥꯕ ꯈꯛ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯂꯤꯛꯇꯣ ꯄꯨꯊꯣꯔꯛꯑꯣ ꯐꯖꯕꯤ ꯏꯆꯦ ꯑꯁꯦꯡꯕꯒꯤ ꯅꯪꯒꯤ ꯂꯤꯛꯇꯣ ꯍꯨꯔꯥꯟꯗꯤ ꯃꯁꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ ꯃꯥꯅ ꯉꯝꯗꯅ ꯍꯨꯔꯥꯟꯗꯕ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯅꯤꯍꯦ ꯃꯁꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯨꯔꯥꯟꯕꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯖꯤꯟꯗꯨꯅ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥꯅ ꯍꯨꯔꯥꯟꯕ ꯅꯠꯇꯕꯅꯤ나 ꯃꯥ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯐꯨꯕꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯨꯡꯁꯤ ꯉꯁꯥꯏ ꯃꯗꯣꯝꯆꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯐꯨꯕꯒꯤ ꯃꯆꯥꯗꯨ ꯂꯦꯡꯑꯣꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯌꯣꯟ ꯑꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯃꯊꯤꯕꯣꯡ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯂꯕ ꯀꯥꯟꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯀꯗꯕꯅꯤꯕ ꯍꯨꯔꯥꯟ ꯆꯠꯄꯤ ꯈꯪꯅꯤꯕ ꯅꯪ ꯈꯪꯅꯤ ꯉꯁꯤꯗꯤ ꯆꯥꯛꯀ ꯁꯨꯛꯄꯤ ꯄꯤꯖꯔꯣꯏꯕ ꯏꯃꯥ ꯍꯥꯎ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯃꯤ ꯀꯗꯥꯏꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯌꯦꯡꯅꯕ ꯎꯄꯨ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯥꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯔꯤꯗꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯝꯂꯕ ꯍꯣꯏ ꯃꯥꯅ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯏꯔꯨ ꯂꯨꯔꯝꯗꯥꯏꯗ ꯍꯥꯊꯨ ꯇꯧꯕꯗ ꯃꯈꯥꯗ ꯇꯥꯕ ꯖꯥꯠꯅꯤ ꯂꯤꯛꯇꯣ ꯐꯔꯦ ꯂꯩꯕꯨ ꯂꯩꯔꯝꯃꯗꯤ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯂꯤꯛ ꯃꯥꯡꯈꯤꯕꯗꯨꯗ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯌꯥꯝ ꯐꯔꯦ ꯏꯆꯥꯒꯤ ꯂꯤꯛ ꯂꯩꯔꯝꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯤꯛꯁꯤꯅ ꯍꯦꯛ ꯃꯥꯡꯈꯤꯗꯅ ꯅꯨꯄꯤ ꯑꯃꯁꯨ ꯏꯈꯨꯠ ꯄꯦꯟ ꯍꯦꯛ ꯐꯨꯕ ꯐꯪꯍꯧꯔꯦ ꯍꯣꯏꯅꯦꯍꯦ ꯐꯨꯅꯤꯡ ꯂꯩꯕ ꯃꯤ ꯑꯃ ꯄꯦꯟꯅ ꯐꯨꯍꯧꯔꯦ
ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤ ꯃꯁꯥꯗꯣ ꯉꯔꯥꯡ ꯂꯩꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯅ ꯃꯁꯥ ꯄꯨꯝꯕ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯍꯩ ꯁꯤꯁꯤ ꯑꯩꯒꯤ ꯐꯤꯔꯣꯜꯒ ꯅꯈꯨꯔꯥꯒꯤ ꯐꯤꯔꯣꯜꯒꯁꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯨꯔꯨꯁꯣ꯫ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯁꯤꯁꯨ ꯅꯪꯅ ꯁꯨꯕꯗ ꯌꯥꯎꯀꯣ꯫ ꯍꯌꯦꯡ ꯑꯩ ꯀꯣꯏꯕ ꯆꯠꯄꯗ ꯁꯦꯠꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯧꯅꯅꯕ ꯁꯠ ꯁꯨꯔꯨꯁꯣ꯫ ꯅꯨꯡꯁꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯈꯨꯗꯦꯡ ꯑꯃꯗ ꯍꯥꯞꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯍꯥꯟꯅꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯂꯥꯛꯄ ꯎꯕꯗ ꯃꯧ ꯑꯃꯅ ꯅꯨꯡꯁꯤꯌꯥ ꯅꯪꯕꯨ ꯐꯤ ꯁꯨꯕ ꯂꯥꯛꯏꯔꯣ? ꯑꯣꯏꯅꯃ ꯀꯩꯅꯣ ꯅꯨꯡꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯃꯥꯏ ꯅꯨꯃꯤꯠꯇ ꯈꯥꯝꯗꯦꯛꯂꯤꯕꯗꯨꯅ? ꯍꯣꯏꯅꯦ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯎꯕ ꯎꯔꯨꯗꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯈꯥꯝꯗꯦꯛꯑꯦꯗ꯫ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ? ꯀꯩꯅꯣꯅꯤ ꯏꯅꯝꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯇꯨꯁꯤꯟꯕꯗ ꯇꯧꯔꯤꯅꯦ꯫ ꯅꯪꯒꯤꯗꯨꯕꯨ ꯇꯨꯁꯤꯟꯕꯗ ꯇꯧꯔꯤꯔꯅꯦ? ꯏꯅꯝꯃꯗꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯊꯥꯖꯗꯦꯗ꯫ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯐꯨꯕꯤꯔꯤꯔꯥ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ? ꯐꯨꯗꯦꯗ ꯏꯅꯝꯃ ꯑꯩ ꯏꯗꯣꯝꯗ ꯇꯨꯁꯤꯟꯖꯕꯗ ꯁꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯋꯥ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯅꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯅꯨꯡꯁꯤꯌꯥ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯂꯩꯇ꯭ꯔꯣ? ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯛꯀ ꯂꯩꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯒꯦ ꯄꯥꯟꯊꯣꯛꯈ꯭ꯔꯣꯗ꯫ ꯑꯗꯨꯅ ꯐꯅꯤ ꯅꯨꯡꯁꯤ ꯅꯪ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈꯣ ꯏꯕꯦꯝꯃ꯫ ꯑꯁ ꯋꯥꯔꯤꯒꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯅꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯅꯗꯣꯝꯆꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒꯗꯣ ꯁꯨꯛꯅꯧ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯇꯥꯈꯠꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ꯫ ꯍꯥꯎꯇꯕꯅꯤ ꯋꯥꯖꯥꯎꯁꯨ ꯌꯥꯝ ꯉꯥꯡꯕꯅꯤ꯫ ꯃꯥꯒꯤ ꯐꯖꯕꯤ ꯍꯥꯏꯕꯤꯗꯣ ꯑꯩꯈꯣꯏ ꯏꯆꯟꯒ ꯇꯤꯟꯅꯩꯗꯅ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯁꯅꯥ ꯄꯤꯔꯛꯏꯒ ꯁꯦꯜ ꯄꯤꯔꯛꯏꯒ ꯄꯥꯎ ꯇꯝꯂꯗꯣꯏꯅꯤ꯫ ꯑꯩꯗꯤꯅꯦ ꯇꯥꯅꯤꯡꯗꯕꯅ꯫ ꯐꯖꯕꯤꯗ ꯅꯠꯇꯦ ꯃꯣꯏ ꯃꯃꯥꯗꯨꯁꯨꯅꯦ ꯂꯩꯕꯤꯗꯣ ꯄꯣꯠꯐꯝꯗ ꯀꯔꯤꯗ ꯊꯦꯡꯅꯕ ꯌꯥꯔꯣꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯅꯥ ꯑꯗꯨꯛ ꯁꯥꯔꯒ ꯄꯤꯔꯛꯏ, ꯃꯆꯥꯅꯨꯄꯤꯒꯤ ꯑꯗꯨ ꯂꯩꯔꯒ ꯄꯤꯔꯛꯏ, ꯑꯗꯥ ꯂꯩꯔꯒ ꯄꯤꯔꯛꯏꯅ ꯃꯤꯅ ꯇꯥꯅꯤꯡꯉꯝꯅꯤ ꯇꯥꯅꯤꯡꯉꯝꯃꯣꯏ ꯈꯪꯗꯈꯩ ꯇꯅ ꯋꯥꯔꯤ ꯁꯥꯗꯣꯏꯗ ꯇꯧꯔꯒ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯟꯕ ꯇꯧꯗ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯐꯤ ꯑꯗꯨ ꯁꯨꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯋꯥꯡꯂꯦꯟꯒ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯎꯅꯔꯤ꯫ ꯈꯔ ꯉꯟꯅ ꯎꯅꯁꯤ ꯊꯣꯛꯂꯣ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯏꯁꯤꯕꯣ? ꯉꯥꯏꯕꯒꯤ ꯑꯋꯥꯕꯒꯁꯦ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯕꯤꯗꯦ꯫ ꯏꯅꯣꯝꯆꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯂꯩꯇꯦ ꯁꯤꯡ ꯈꯔ ꯈꯥꯏꯌꯣꯅ ꯁꯤꯡ ꯈꯥꯏꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯁꯥꯎꯅꯣ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯪꯉꯣꯟꯗ ꯁꯤꯡ ꯈꯥꯏꯍꯜꯂꯤꯕ? ꯂꯣꯏꯔꯦ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯈꯨꯔꯥꯁꯨ ꯂꯩꯔꯤ ꯅꯣꯏ ꯈꯨꯔꯥꯅ ꯈꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯈꯨꯔꯥꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨ ꯉꯥꯎꯔꯒ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯁꯤꯡꯒ ꯈꯥꯏꯕꯅꯣ? ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗꯅꯦ ꯂꯩꯔꯤꯁꯦ꯫ ꯏꯁ ꯑꯗꯨꯗꯤ ꯅꯣꯏ ꯅꯗꯣꯝꯆꯥꯅ ꯈꯥꯏꯕꯗꯤ ꯀꯩꯗꯧꯕ? ꯅꯪ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕꯗꯧꯅ ꯅꯪꯉꯣꯟꯗ ꯁꯤꯡ ꯈꯥꯏꯍꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯗꯣꯝꯆꯥꯁꯨ ꯃꯁꯥ ꯁꯣꯜꯂꯤ ꯑꯗꯨꯒꯤꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯂꯥꯏꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯗꯤ ꯁꯤꯡ ꯈꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯥꯗꯤ ꯌꯥꯗꯦ ꯁꯅꯥꯏꯕꯦꯝꯃꯅꯤꯗꯨꯔꯣ? ꯏꯁ ꯋꯥꯍꯩꯒꯗꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯕ꯫ ꯑꯩ ꯅꯪꯕꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯝꯅ ꯂꯩ ꯍꯥꯏꯕ ꯃꯣꯏꯅ ꯅꯪꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯇꯥꯋꯥꯡꯂꯦꯟ꯫ ꯃꯇꯝ ꯈꯔ ꯑꯩ ꯌꯨꯝꯗ ꯂꯩꯗꯨꯅ ꯑꯩꯕꯨ ꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ꯫ ꯑꯁ ꯂꯣꯏꯔꯦ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯃꯣꯏꯒꯤ ꯁꯦꯕꯥꯒ ꯇꯧꯅꯤꯡꯉꯤꯗꯨꯕꯣ? ꯃꯣꯏꯅꯗꯤ ꯅꯪꯕꯨ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗ꯭ꯔꯒ? ꯃꯣꯏꯅ ꯑꯩꯕꯨ ꯃꯆꯥꯅꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯈꯜꯂꯤ꯫ ꯐꯠꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯈꯤꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯐꯥꯎ ꯑꯩ ꯉꯥꯏꯔꯒꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯪ ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧ꯫ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯅꯁꯥꯒ ꯌꯥꯝ ꯁꯣꯛꯆꯤꯟꯅ ꯎꯏ꯫ ꯍꯟꯗꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒ ꯑꯍꯤꯡ ꯇꯨꯝꯗꯅ ꯐꯤ ꯁꯥꯕꯒꯗ ꯏꯁꯥꯁꯦ ꯈꯔ ꯁꯣꯛꯂꯕꯅꯤ ꯑꯗꯨꯒꯤꯅꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯐꯤ ꯁꯥꯔꯤꯗꯨꯅ ꯀꯩꯒꯤ? ꯅꯠꯇꯦ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯅꯁꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯃꯤ ꯅꯪꯅ? ꯑꯩꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯅꯒꯅꯤ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯕꯗ ꯐꯤ ꯁꯥꯕꯁꯨ ꯁꯪꯗꯦ꯫
ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯊꯣꯛꯂꯒ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯕꯅꯤ. ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯑꯩꯅ ꯏ ꯁꯨꯝ ꯀꯥꯔꯛꯇꯧꯔꯦꯗ. ꯉꯁꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯅꯪ ꯊꯣꯛ ꯐꯥꯔꯒ ꯑꯩꯈꯣꯏꯗ ꯄꯨꯈꯤꯅꯤꯀꯣ. ꯑꯁ ꯇꯥꯋꯥꯡꯂꯦꯟꯁꯤꯗꯤ. ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯅꯠꯇꯦ, ꯁꯦꯜ ꯐꯥꯎꯗꯤ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤꯗꯣ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ. ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯍꯟ, ꯁꯦꯜꯁꯨ ꯇꯥꯜꯍꯟ, ꯑꯗꯨꯒ ꯅꯪꯅ ꯋꯥꯅ ꯁꯦꯜ ꯇꯥꯟꯗꯅ ꯍꯣꯠꯅꯖꯔꯤꯗꯨꯁꯨ ꯑꯃꯨꯛ ꯃꯣꯏꯅ ꯃꯅꯥ ꯊꯥꯕꯤꯗꯕ. ꯅꯪꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯣꯏꯅ ꯃꯅꯥ ꯊꯥꯕꯤꯗꯦꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯈꯪꯉꯤꯅꯤ ꯀꯩꯅꯣ, ꯑꯩꯒꯤ ꯃꯤ ꯌꯥꯝ ꯂꯩ ꯅꯪꯒꯤ ꯄꯥꯎ ꯂꯧꯅꯕ. ꯑꯗꯣ ꯅꯨꯡꯁꯤ, ꯁꯦꯜꯁꯦ ꯄꯥꯏꯁꯤꯜ. ꯁꯤꯅ ꯀꯩꯅꯣ ꯃꯆꯤ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯆꯥꯎ. ꯑꯩ ꯁꯦꯜꯅ ꯂꯧꯔꯣꯏ ꯇꯥꯋꯥꯡꯂꯦꯟ. ꯀꯩꯒꯤꯅꯣ? ꯁꯤ ꯂꯧꯁꯤꯜꯂꯨꯁꯤ ꯅꯪ. ꯂꯧꯔꯣꯏ ꯍꯥꯏꯕ ꯑꯩ. ꯅꯪ ꯁꯤꯗꯤ ꯑꯩꯅ ꯄꯤꯕ ꯀꯔꯤꯝꯇ ꯂꯧ ꯌꯥꯗꯦ. ꯃꯤꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯁꯦꯜ ꯈꯪꯗꯦ ꯁꯅꯥ ꯈꯪꯗꯦ ꯄꯤꯕꯁꯦ ꯍꯔꯥꯎ ꯂꯧ. ꯑꯩꯈꯣꯏꯒꯤꯅ ꯂꯧꯔꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯥꯡꯊꯔꯤ. ꯍꯌꯦꯡꯋꯥꯏ ꯅꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯅꯪꯒꯤ ꯅꯔꯜ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯍꯧꯖꯤꯛꯅ ꯍꯧꯖꯤꯛ, ꯍꯌꯦꯡꯋꯥꯏꯅ ꯍꯌꯦꯡꯋꯥꯏ. ꯑꯗꯣ ꯅꯨꯡꯁꯤ, ꯐꯥꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯅꯤ ꯑꯊꯨꯕꯗ ꯆꯦꯜꯂꯁꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ. ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯕꯒꯤ ꯑꯩꯁꯨ ꯀꯣꯛ ꯌꯥꯝ ꯁꯥꯏ. ꯑꯗꯨꯅ ꯍꯌꯦꯡ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ. ꯅꯪꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯝꯗꯅ ꯐꯥꯔꯗꯕꯅꯤ. ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯅꯨꯡꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯈꯨꯔꯥ ꯇꯣꯝꯃꯩꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯣꯝꯆꯥ ꯂꯩꯕꯤꯅ, ꯍꯦ ꯋꯥꯔꯛꯇꯕꯤ, ꯂꯝꯀꯦꯠꯄꯤ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯏꯗꯣꯝꯆꯥ, ꯑꯩ ꯏꯇꯥ ꯊꯥꯗꯣꯏ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ. ꯑꯣ, ꯅꯪ ꯅꯇꯥ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯁꯦ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯕ꯭ꯔꯣ? ꯍꯥ? ꯅꯨꯡꯁꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ. ꯇꯣꯝꯃꯩꯅ, ꯅꯪꯒ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯍꯦ, ꯅꯪꯅ ꯈꯨꯔꯥꯟ ꯍꯪꯂꯤꯕꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯥ? ꯍꯥ? ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ. ꯈꯨꯝꯃꯣ, ꯅꯔꯣꯜꯗꯣ ꯊꯣꯛꯇ꯭ꯔꯣ? ꯅꯪ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯈꯨꯔꯥ, ꯃꯥꯗꯣ ꯏꯃꯥꯟꯅꯕꯅꯤ. ꯀꯔꯤ? ꯆꯤꯟꯊꯤꯕꯤ! ꯀꯅꯥꯒꯤ ꯅꯃꯥꯟꯅꯕ? ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯇꯤꯟꯅꯕ ꯌꯥꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯤ? ꯅꯪ ꯅꯆꯤꯟꯗꯨ ꯀꯥꯏꯒꯦꯔꯣ? ꯊꯨꯒꯥꯏꯌꯨꯔꯣ? ꯍꯦ, ꯅꯪꯅꯦ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯒꯅꯨ. ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝ ꯇꯣꯏꯅ ꯇꯤꯟꯅꯕ ꯄꯥꯝꯃꯨ. ꯃꯤꯅꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯉꯥꯡꯕꯤ ꯆꯩꯕꯤꯗꯕ ꯋꯥꯔꯛꯇꯕ ꯃꯥꯟꯈꯤꯕ. ꯃꯤꯅ ꯃꯃꯤꯠ ꯅꯥꯒꯗꯕ, ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯛꯀꯗꯕ ꯊꯕꯛ ꯌꯥꯝ ꯇꯧ. ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯥ ꯅꯍꯥꯒ ꯍꯦꯛ ꯎꯅꯔꯝꯂꯕ ꯅꯪ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯌꯦꯡꯉꯨꯅ. ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯃꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ. ꯇꯣꯝꯃꯩꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯗꯨ ꯃꯥꯒ ꯈꯪꯅꯕ ꯂꯣꯌꯥꯒ ꯅꯣꯛꯅꯣꯛꯇꯅ ꯃꯈꯨꯠꯀ ꯁꯝꯅꯗꯅ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯈꯤ. ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, ꯍꯩ ꯇꯣꯝꯃꯩ, ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯆꯩꯌꯨꯅꯦ ꯅꯪꯕꯣ. ꯅꯨꯄꯥ ꯅꯍꯥꯒ ꯒꯥ ꯅꯣꯛꯇꯅ ꯃꯈꯨꯠꯀ ꯁꯝꯅꯗꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯐꯖꯗꯦꯅꯦꯍꯦ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ. ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯏ. ꯅꯪꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯈꯔ ꯉꯥꯡꯉꯣ. ꯇꯣꯝꯃꯩꯅ, ꯀꯩꯅꯣꯗ ꯏꯅꯦ, ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤꯅꯤ. ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯃꯥꯒ ꯈꯪꯅꯖꯕ ꯃꯤꯁꯛꯀ ꯏꯆꯝ ꯆꯝꯅ ꯆꯠꯃꯤꯟꯅꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯁꯨꯝꯅ ꯇꯧꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯅꯦꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯏꯅꯦꯅ ꯃꯤꯠ ꯅꯥꯏ ꯍꯥꯏꯔꯒꯅ ꯌꯦꯡꯕꯤꯔꯨꯅꯤ. ꯀꯩꯅꯦꯒꯦ ꯇꯣꯝꯃꯩ, ꯅꯪꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ, ꯐꯖꯗꯦꯅ ꯍꯥꯏꯕꯤꯕꯅꯤ. ꯃꯤ ꯈ꯭ꯋꯥꯏ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯨꯝꯅꯗꯤ ꯇꯧꯗꯦꯅꯦꯍꯦ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯍꯦꯟꯃꯜꯂꯤ. ꯑꯍꯜ ꯂꯃꯟ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ. ꯃꯗꯨ ꯇꯧꯍꯟꯒꯅꯨ, ꯐꯖꯗꯦ ꯍꯥꯏꯕꯅꯤꯅꯦ. ꯏꯅꯦꯒꯤ ꯅꯊꯧ ꯅꯠꯇꯦ, ꯃꯄꯥ ꯑꯩꯅ ꯌꯥꯗꯅ ꯇꯧꯍꯜꯂꯤꯕꯅꯤ. ꯍꯥꯏꯗꯨꯅ ꯇꯣꯝꯃꯩ ꯆꯠꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯩꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯅꯄꯥꯗ ꯀꯔꯤꯒꯤ ꯃꯥꯒꯤ ꯁꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯅꯪꯅ ꯂꯣꯌꯥꯒ ꯆꯠꯃꯤꯟ ꯈꯣꯠꯃꯤꯟꯅ ꯇꯧꯕꯗꯨ ꯃꯤꯠ ꯅꯥꯏ, ꯑꯗꯨꯝꯅ ꯇꯧꯍꯟꯒꯅꯨ ꯀꯀꯥꯏꯗꯅ ꯍꯥꯏꯔꯛꯑꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯗ ꯄꯥꯟꯅꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯅꯇ ꯂꯩ. ꯑꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯣ ꯏꯆꯥꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯀꯣꯏꯕ ꯐꯪꯗꯕꯒꯤ ꯀꯂꯛꯇꯅ ꯇꯧꯔꯤꯅꯤ. ꯀꯂꯛꯄ ꯃꯤ ꯌꯥꯝꯃꯟꯗꯅ ꯇꯟꯕ ꯑꯃ ꯌꯥꯎꯏ. ꯉꯥꯏꯈꯣꯅꯦ, ꯑꯗꯨ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯂꯝꯖꯥ ꯁꯔꯥꯁꯤ ꯅꯨꯄꯥꯒ ꯀꯣꯏꯕ ꯃꯥꯜꯂꯤꯅꯦ. ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡꯗ ꯎꯅꯔꯝꯃꯤꯗꯅ ꯅꯄꯥꯅ ꯃꯤꯠ ꯅꯥꯏ, ꯅꯨꯄా ꯅꯍꯥ ꯌꯥꯝ ꯂꯣꯏꯅꯒꯅꯨꯅ ꯉꯥꯡꯈꯤꯕꯅꯤ. ꯅꯠꯇꯦ, ꯃꯥꯅ ꯀꯣꯏꯔꯤ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯌꯨꯝ ꯃꯀꯩꯅ ꯀꯝꯗꯧꯕꯖꯥꯠ? ꯑꯁ, ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯒ ꯑꯣꯏꯔꯝꯗꯅꯀꯣ. ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯂꯝꯖꯥ ꯁꯔꯥ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯕꯨ ꯀꯌꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯝꯅꯤꯒꯦ? ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤꯗ.
Mabu karida yenglaga ina kaira khunba imungi masana pamdoino. Magi nupa adudagidi ibunga Loyana sel paibasu masak matau phajabasu sanga sawbasu tamad helamgan phajabina. Hendrabadi kainoima magumbagi nupaga aigi Taloyaga changnamnaba yaba nati. Moidinya Taloyaga changnamnabada makhada lehawi. Nomagi numitni phajabi masum taba makai ketharaga thoklaklammi. Imagi phajabiya nangbu kadaidano nang Taloyaga unaroidoro isabo. Hoima Taloyana ngasidi kaithel karusiye aigi pirol mayam ama leibigi adugi satluke tawbani. Ngaiko adudi horen isan pirol mayam ama leidoininane pirol singdo paibada isa waran aduna isagi pirol singdo painanaba masiki nupisi pugo. Hoine aina leidoi pirol se kasi karake pirol nate aduna masiki nupisi pukibana aingona wai samni. Ho aduni hainungsiya chalo nangsu nanaw nupina pirol leiba satkani haise matung iluso. Horen posay kari karado nang napainanaba asum na nungsi phajabigi matung induna chatlam makoina lakpada kulgi ahum phangbaduda Loyasu phajabi lakpa ngairami. Loya nungsi ubada mamit ko kani kawba makai nungsi da munna yengduna kai ko phajanu siri imana popadagi sumaina phajaba nupiri amuktabu ujaji he. Ta Loya ngaiba kya kuirage phajabi na hairiga du tadi Loya nungsi da sado kha yenglaga dum lei. Mataududa phajabina Loyagi masadu nomduna. Kaino ta Loya kaidoragi manglaga dum leiduba. Ha kashi tawdi du phajabi masi kana nangi namanabiro. Nateda akoi siani pokmina braise. Nateda akoi pabagi mayamagi masani. Baziga imabokado ngantana sikidana akoi pabaga imagana nungaitadana yokpiba. As nungaiteni dudi nang koiramdabi noisi soina koizaramadi phadoni. Ha kaiba ta Loya ha kemaidi noisi se sum isam sam na masak phajai haibinida. Namit yam choinu ko ta Loya choide nang ngamai saw saw na leira sida kanata mumit choiro doi noibo. Masinda sum naijarasu Loya mamit ani dudi nungsida huran yeng. Matautuda phajabi saurang-nana. Ta Loya hau kaidorake nang ai sawningak tawre ko kaiginom asiyar saw adugi sarup lause chalasi. Ngasidi nangna pami haina nakutuna thinba potni khangde pirolni khangde aina loina lekhaidoi adudi law chatlase haiduna Loya amadi phajabi chatpa hawi. Makoi anigi tungdana nungsisu inari. Loya tungda satlibi nungsida lona yengbadi lepte. Mataududa phajabidi khambanba sauningbana masadu kainoma tawrami. Asumna kaithel yaurabada Loyana phajabigini haina pirol mamal atangba phajaba kayama leibirami. Aduga nungsigi haina su pirol khara leirami. Loyana nungsigi pirolga leibidana nungsida tana wari sadana tawriba singdu ubada phajabi madi sauningbana makhoidau thitlamni. Asumna posai leiba yaba leiba loiraga mayumda phajabi amadi nungsi halaklamni. Phajabigi posai yawba khawadu nungsina phajabigi katamna pusilaktuda thamni. Oi ngasai ta Loyana nangi naina leiba pirol singdo nangamta lawba yaroi. Lawroida phajabi ichedi mina lemna leibiba pot pamdi. Yes mina lemna leibiba pot pamdi kakaidan. Kietli kaino lawdraga to nangna lawge hairasu aina piroi khangaba chalo ai isa se chalubagi yam wari. Aina thaknaba sangom khra loloso aduga aigi nakta puro nungsi suka adudagi thokre phajabi masu ngasai Loyana magi ne haina leibiba pirol ahanba sing adu tingthoktana amamuk yeng tawi adubu phajabi mitmangda phajaba mamal tanglaba pirol kaya leirabasu masadu haraupam nungaifam ama ikhang khangde phajabi makuta pairi pirol adu phat thamduna ai isa se yam khoirang wai saungleda sai ta Loyana masigi nupise yengkiba mityeng tanadana wari saba hokkiba singba ningsinglaga khoidause chole ai haiduna madom porok sonjari ngaki matung nungsi makuta sangom yawba konna mapaiduna phajabigi kada sanglaklamni nungsina phajabi nangi sangom se isiste thamage ko haina sangom yawba kon adu thanamduna mamai het nai thukpaga phajabi do khanglang lawraklamni. Ima as poe kusi saabana sire haima phajabi kaidore sangom asabado paisilurabra nangwa. Is sangom asabado paisilurabra nangwo kaina thawaina mana ipoklasano haina maithak thangdarakpada ngaiba sangom asabasa pisilamaga kepta khangjadabiga sardana aigi khuse nangna namdana sangom asabasi paihalaga pogalabanina nangsu nungai breng
ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯑꯁꯥꯕ ꯌꯥꯎꯕ ꯀꯣꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯃꯩꯗ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯁꯤꯗ ꯅꯨꯡꯁꯤꯗꯤ ꯃꯃꯥꯏꯗꯨ ꯁꯥꯕꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯄꯟꯊꯕ ꯇꯧꯗ ꯃꯃꯥꯏꯗꯨ ꯁꯥꯕꯒꯤ ꯃꯩꯁꯥꯛꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯗ ꯐꯖꯕꯤ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯁꯤꯃꯉꯥꯏ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯝꯕꯁꯤꯡꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯗꯅꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯨꯡꯁꯤ ꯋꯥꯡꯂꯦꯟꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯆꯦꯟ ꯆꯣꯡ ꯇꯧꯔꯕꯗ ꯃꯈꯨꯔꯥꯇꯣꯃꯩꯒ ꯃꯗꯣꯝꯆꯥ ꯂꯩꯕꯤꯒꯅ ꯅꯨꯡꯁꯤꯕꯨ ꯂꯨꯍꯣꯡꯂꯕꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯕꯗ ꯁꯦꯜ ꯌꯥꯝꯅ ꯇꯤꯡꯂꯅꯤ ꯈꯟꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯒ ꯅꯨꯡꯁꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯐꯖꯕꯤꯁꯨ ꯂꯣꯌꯥꯗ ꯆꯦꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯅ ꯆꯦꯟ ꯆꯣꯡ ꯇꯧꯔꯕ ꯀꯥꯟꯗꯗꯤ ꯇꯣꯃꯩ ꯑꯃꯗꯤ ꯂꯩꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯣꯌꯥꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯤ ꯀ꯭ꯋꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯗꯧꯔꯤꯗꯣ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯕꯖꯥꯠ꯫ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤꯁꯨ ꯏꯌꯥ ꯅꯨꯄꯥꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤꯗꯅ ꯁꯦꯜ ꯀꯧꯊꯣꯛꯅꯕ ꯄꯤꯔꯛꯏꯕ꯫ ꯑꯩꯈꯣꯏꯅ ꯂꯧꯔꯣꯏꯒ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯂꯣꯏꯅꯅꯦ ꯄꯨꯊꯣꯛꯀꯅꯤꯗꯅ ꯁꯦꯜꯁꯤꯅ ꯄꯤꯔꯛꯈꯤꯕꯁꯤꯅ ꯇꯣꯝꯕꯤꯅ ꯌꯥꯝ ꯐꯩꯅꯦ ꯏꯆꯦꯒꯤ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯗꯨꯗꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ ꯁꯦꯜꯀꯁꯦ ꯖꯣꯕ ꯖꯣꯕ ꯍꯦꯛꯇ ꯁꯠꯈꯥꯏꯕꯤ꯫ ꯂꯥꯏꯕꯛ ꯐꯩꯗ ꯏꯆꯦꯈꯣꯏꯗꯤ ꯅꯌꯥ ꯅꯨꯄꯥ ꯐꯕ ꯁꯦල් ꯄꯥꯏꯕ ꯑꯃ ꯐꯪꯗꯧꯔꯦꯅꯦ꯫ ꯍꯣꯏ ꯍꯥꯏꯕ ꯇꯥꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯌꯥꯃꯨꯛ ꯁꯦꯜ ꯄꯥꯏꯕ ꯅꯤꯉꯣꯜ ꯃꯋꯥꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏ꯫ ꯁꯤꯃꯗꯤ ꯑꯩꯅꯦ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯤ꯫ ꯑꯩꯒꯤ ꯏꯌꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ ꯂꯨꯍꯣꯡꯕꯁꯦ ꯇꯥꯖꯣꯞ ꯍꯣꯡꯒꯨꯝꯁꯤ ꯁꯦꯜ ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯒ ꯍꯣꯡꯁꯤ ꯀꯥꯏꯗꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯃꯤ꯫ ꯑꯗꯣ ꯏꯆꯦꯒꯤ ꯅꯌꯥ ꯅꯨꯄꯥꯅ ꯁꯦꯜ ꯑꯗꯨꯛ ꯌꯥꯝ ꯄꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯒꯦ? ꯄꯣꯠ ꯊꯣꯏꯗꯣꯛꯄ ꯁꯤꯟꯐꯝ ꯑꯆꯧꯕꯗꯤ ꯅꯠꯇꯦꯗ ꯂꯧ ꯄꯔꯤ 50-60 ꯎꯕꯅꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯃꯥꯒꯤ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯂꯣꯌꯥꯕꯨ ꯊꯥꯒꯠꯇꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯕꯤꯁꯨ ꯂꯣꯌꯥꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤ ꯃꯄꯨꯔꯣꯏꯕ ꯋꯥꯡꯂꯦꯟꯒ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯉꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯋꯥꯡꯂꯦꯟꯅ ꯑꯕꯣꯛꯄꯨ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯤ ꯑꯕꯣꯛꯀꯤ ꯈꯥꯎꯗꯨ ꯅꯁꯨ ꯊꯥꯡꯕꯤꯒꯦ꯫ ꯅꯨꯡꯁꯤꯗ ꯏꯁꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯕꯣꯛꯁꯦ ꯀꯩꯊꯦꯜꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕꯅꯦ ꯇꯨ ꯑꯁꯤꯗ ꯎꯔꯤꯕ ꯄꯣꯠꯐꯝꯁꯦ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯅꯤ ꯑꯁꯤ ꯇꯝꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛꯀꯤ ꯄꯣꯠꯁꯤ ꯀꯗꯥꯏ ꯑꯗꯨꯗꯤ ꯑꯩ ꯊꯥꯡꯕꯤꯒꯦꯕꯣ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯈꯥꯎ ꯑꯗꯨ ꯊꯥꯡꯕꯤ꯫ ꯌꯥꯔꯦ ꯁꯤ ꯌꯧꯔꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯁꯨꯒ ꯍꯦꯛ ꯊꯦꯡꯅꯗꯅ ꯑꯕꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯏꯕꯦꯝꯃꯁꯤꯅ ꯀꯅꯥꯅꯣ? ꯃꯥꯕꯨꯔꯕꯣ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯏꯁꯨꯗꯤ ꯅꯨꯄꯤ ꯈꯟꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ 이수 누피세 마삭 ꯌꯥꯝ ꯐꯖꯩ ꯍꯩꯋꯥꯅꯤ 하이두나 ahal nupi aduga wanglenga nungsiga ngayak harau wari tawraga onthorappada itha thazadana phazabiga loyagadu lepnaga leiram phazabi yam usitana noklaga kaino nangi nupasi kaithelsida potpham phami singi posai thangdok thangsin tawba mira nati nangsu nang nupasi gi matung illaga natane naw pulap lalon mi singi posai thanglaga sel taliraba loyana nasaksu thiba nate asuk lairaba mi sida nayum palidu tantro aiguma sel paiba nupa amda nayum panba yadro wanglena kaino noi nai do ekoi si noi ne tadum na ngangba yaba mira mi masak khangna wangang mi masak khangna wangang ukai posai thangba aphang aphangba thabak suba nangonda karira mi masak khanglaga wangang waiba nate lalon mi singi posai thangba mi ne na izat ka to haira hoi nang ai si kana no masak khangdabra khangi kai nang ni kai thel sida posai thangba mi oh tasengna nang ai si kana no khangdrama ai si kana no khanglak mi kupta nang kap ni di khangji shia wangang ga di hautre he kana de bo sumdau nang se atai kana sunati ai gi nupi gi masela bu nupa aduna nang sumaina no mugi zara talinge haina lalon misingi posai ga thangko tawbase yengbuda nongai aduna ekoi da minai oroi lo thagi selga matik sana pibige loya gi wa aduda sauram daba wanglendo khangsaw sauraklam hey nang ta sengna mi si usicheni ha tusina hoitada yare ba kai gino sagal piri du ba moi gon sinaba lemde laho salasi is ha no mugi kai tel sida phangba thabak subu moina ai khoi gon sinaba lemde ai di ba no tik ane loire da aduni ai adubudi lairaba moiga ina kun bai khoiga on sinaba da moi maiti gani khangbagi haizari banida ado phaginati
ꯑꯩꯒꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯋꯥꯐꯝꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ? ꯋꯥꯡꯂꯦꯟꯅ ꯃꯤ ꯃꯁꯛ ꯈꯪꯗꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕ ꯅꯪ ꯅꯨꯡꯉꯥꯏ ꯉꯁꯤ ꯅꯪꯅ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯍꯥꯏꯗꯍꯟꯒꯅꯤ ꯃꯇꯝꯗꯨꯗ ꯅꯪ ꯑꯩ ꯀꯅꯥꯅ ꯃꯁꯛ ꯈꯪꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯐꯖꯕꯤꯒ ꯂꯣꯌꯥꯒꯗꯤ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤꯒ ꯎꯁꯤꯠꯇꯅ ꯅꯣꯛꯇꯅꯒ ꯂꯩꯍꯧꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯂꯣꯌꯥꯕꯨ ꯉꯥꯡꯂꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯐꯔꯦꯕ ꯃꯤꯒꯤ ꯐꯧꯕꯣꯠ ꯀꯥꯒꯗꯧ ꯐꯧꯁꯤꯡꯗꯨ ꯅꯪꯅ ꯇꯥꯏꯊꯣꯛꯇꯅ ꯅꯨꯄꯤꯗ ꯂꯣꯏꯅ ꯁꯦꯜ ꯊꯥꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯃꯇꯝ ꯆꯥꯅ ꯐꯧ ꯀꯥꯔꯛꯇꯦꯗꯅ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯂꯧꯐꯝ ꯄꯨꯝꯕ ꯁꯠꯈꯤꯗꯧꯔꯦꯗꯅ ꯑꯁ ꯍꯟꯗꯛ ꯆꯍꯤ 2-3 ꯐꯧ ꯀꯥꯗꯕꯒꯤꯕꯨ ꯂꯧ ꯁꯠꯅꯤ ꯀꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯗꯨꯕꯨ ꯃꯣꯏꯁꯨ ꯍꯦꯃꯟꯗ꯭ꯔꯗꯨꯗꯤ ꯀꯔꯤꯒꯤ ꯍꯦꯃꯟꯕ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯂꯧꯐꯝꯗꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯤꯒꯤ ꯂꯧꯐꯝꯁꯤꯕ ꯂꯧ ꯄꯔꯤ 50-60ꯒꯤ ꯐꯧꯕꯣꯠꯇꯨ ꯆꯍꯤ 2-3 ꯀꯥꯗ꯭ꯔꯕꯗꯤ ꯃꯤꯅ ꯃꯈꯥ ꯇꯥꯅ ꯂꯧ ꯎꯕꯤꯔꯅꯨ ꯍꯥꯏꯗꯅ ꯁꯠꯂꯅꯤ ꯍꯥꯏꯔꯛꯄ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯧꯄꯨꯗꯨꯒ ꯁꯝꯅꯔꯤꯕꯁꯤ ꯂꯧꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯊꯅꯝꯕ ꯊꯥꯖꯕ ꯄꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯁꯦꯜ ꯊꯥꯗꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯊꯥꯖꯕ ꯄꯨꯝꯕꯗꯤ ꯃꯥꯡꯍꯜꯂꯦꯗꯅ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯃꯥꯒꯤ ꯂꯧꯐꯝ ꯄꯨꯝꯕ ꯁꯠꯆꯈ꯭ꯔꯁꯠ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯂꯥꯏꯔ ꯇꯥꯜꯂꯒ ꯂꯩꯔꯤꯁꯤ ꯑꯁ ꯌꯥꯔꯦ ꯄꯥꯕ ꯑꯩꯅ ꯍꯌꯦꯡꯃꯛ ꯂꯧꯄꯨꯗꯨꯕꯨ ꯎꯅꯔꯨꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯇꯝ ꯆꯥꯅ ꯐꯧꯕꯣꯠ ꯀꯥꯔꯛꯂꯒꯦꯗꯅ ꯍꯥꯏꯅꯔꯨꯒꯦ ꯌꯥꯕꯤꯔꯛꯂꯅꯤ ꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯅꯪꯅ ꯍꯥꯏꯕꯗꯗꯤ ꯁꯣꯏꯗꯅ ꯌꯥꯕꯤꯔꯅꯤ ꯍꯣ ꯑꯩꯅ ꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯁꯤꯗ ꯄꯥꯕꯨꯡꯅ ꯀꯣꯛ ꯁꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯐꯖꯕꯤꯅ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯁꯤꯅ ꯁꯧꯔꯥ ꯁꯥꯗꯅ ꯁꯧꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯧ ꯎꯕ ꯂꯧꯄꯨꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧ ꯁꯠꯈꯤꯗꯧꯔꯦ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤ ꯀꯩꯒꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧ ꯁꯠꯇꯣꯏꯕ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯆꯍꯤꯒꯤ ꯀꯥꯐꯝ ꯊꯣꯛꯄ ꯐꯧꯕꯣꯠ ꯀꯥꯗꯕꯒꯤꯅꯤꯗꯅ ꯑꯩꯅ ꯊꯥꯏꯅ ꯅꯪꯉꯣꯟꯗ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯃꯤꯒꯤ ꯐꯧꯕꯣꯠ ꯀꯥꯅꯕ ꯊꯝꯕ ꯐꯧꯁꯤꯡꯗꯣ ꯇꯥꯏꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯅꯪꯉꯣꯟꯗ ꯊꯥꯗꯈꯤꯕꯅꯤ ꯅꯪꯉꯣꯟꯗ ꯁꯦꯜ ꯊꯥꯗꯔꯤꯉꯩ ꯁꯣꯝꯗ ꯆꯍꯤ 2-3 ꯐꯧꯕꯣꯠ ꯀꯥꯗ꯭ꯔꯕꯅꯤꯅ ꯂꯧꯄꯨꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯗ ꯂꯧ ꯎꯍꯜꯂꯔꯣꯏꯒꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯧꯐꯝ ꯃꯌꯥꯝꯗꯨ ꯎꯕꯒꯤ ꯋꯥꯇ ꯄꯥꯗꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ ꯃꯣꯏꯅ ꯂꯧꯗꯣ ꯁꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯔꯔꯣꯏꯒꯦ ꯍꯌꯦꯡꯗꯣ ꯑꯩ ꯂꯧꯄꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯈꯥ ꯇꯥꯅ ꯃꯣꯏꯒꯤ ꯂꯧꯐꯝꯗꯣ ꯎꯖꯈꯤꯒꯦꯅ ꯍꯥꯏꯅꯔꯨꯔꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯅꯨꯄꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯏꯃꯥꯁꯨ ꯄꯨꯁꯦ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯏꯃꯥꯗꯤ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯤ ꯈꯣꯟꯕ ꯃꯤ ꯁꯨꯝꯕ ꯌꯥꯝ ꯍꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯅꯪꯅ ꯄꯥꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨ ꯑꯗꯨꯒ ꯅꯣꯏ ꯏꯃꯥꯗ ꯑꯩꯈꯣꯏꯒ ꯊꯕꯛꯇꯨ ꯆꯠꯃꯤꯟꯅꯁꯦꯗꯅ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯧ ꯎꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯑꯣꯏꯔꯁꯨ ꯌꯥꯅꯕ ꯍꯥꯏꯅꯔꯨꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧ ꯎꯔꯤꯕ ꯂꯧꯄꯨꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯤꯔꯣ ꯌꯨꯝꯗꯨꯕ ꯀꯔꯤꯅꯣ ꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗꯨ ꯃꯥꯜꯂꯤꯅꯦ ꯏꯪꯈꯣꯜ ꯁꯝꯕꯜꯅꯒ ꯆꯥꯎꯔꯤꯕ ꯍꯧꯔꯤꯕ ꯄꯥꯜꯂꯤꯕ ꯍꯩ ꯂꯩꯁꯤꯡꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯌꯨꯝ ꯄꯥꯟꯖꯔꯝꯃꯗꯤ ꯃꯃꯥꯏꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯝ ꯄꯦꯜꯂꯝꯒꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯏꯅꯥ ꯈꯨꯟꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯅꯨꯄꯥꯅꯦꯅ ꯏꯆꯥ ꯅꯨꯄꯤ ꯊꯥꯖꯔꯨꯕ꯭ꯔꯥ ꯍꯥꯏꯕ ꯂꯧ ꯌꯥꯝꯗꯤ ꯆꯥꯔꯝꯃꯤ ꯃꯁꯥꯒꯤ ꯂꯧꯐꯝꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯗꯨꯕꯣ ꯅꯪꯒꯤ ꯅꯨꯄꯥ ꯇꯥꯈꯤꯅꯤ ꯀꯔꯤ ꯏꯃꯥ ꯅꯪꯁꯤꯗꯤ ꯇꯥꯔꯣꯏꯍꯦ ꯑꯩꯁꯨ ꯇꯥꯗꯅꯕ ꯇꯞꯅ ꯏꯊꯟꯇ ꯍꯥꯏꯖꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ಚಂಗ್ಲꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯤ ꯂꯣꯌꯥꯅ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯂꯥꯏꯕꯤ ꯑꯃꯗꯤ ꯐꯖꯕꯤ ꯉꯛꯅ ꯌꯦꯡꯂꯩ ꯅꯨꯡꯁꯤꯁꯨ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯅꯨꯡꯁꯤꯌꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯏ ꯃꯤ ꯐꯖꯕꯤꯅ ꯍꯣ ꯃꯥꯅꯕꯨ ꯌꯨꯝꯁꯤꯗ ꯀꯩꯗꯧꯅꯤꯒꯦ ꯃꯤꯅꯥꯏ ꯑꯣꯏꯔꯝꯅꯤ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯁꯦꯜ ꯇꯥꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕꯗꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯄꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯅꯨꯡꯁꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯟꯗꯣꯝꯆꯥ ꯌꯨꯝꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯍꯥ ꯀꯔꯤ ꯀꯔꯤꯕ ꯌꯨꯝꯁꯤ ꯅꯪꯒꯤ ꯌꯨꯝꯅꯦꯕ ꯍꯩ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯅ ꯑꯁꯨꯛ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯐꯖꯕꯤꯅ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯅꯨ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯄꯥꯕꯨꯡ ꯁꯥꯖꯧꯗꯣ ꯀꯧꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯂꯣꯌꯥꯅ ꯀꯧꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯥꯖꯧ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ
ꯅꯨꯡꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯀꯨ ꯏꯕꯨꯡꯉꯣ ꯁꯥꯖꯧꯕꯨ ꯀꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯩ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯕꯕꯨ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯑꯧ ꯃꯥꯅꯦ ꯄꯥꯕꯨꯡ, ꯑꯩꯁꯦ ꯄꯥꯕꯨꯡꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯦ꯫ ꯂꯥꯎ ꯀꯥꯈꯠꯂꯣ, ꯄꯤꯗꯥꯁꯤꯗ ꯐꯝ꯫ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ? ꯀꯩꯅꯣꯅꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯂꯧꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯎꯖꯕꯗꯣ, ꯑꯗꯣ ꯄꯥꯕꯨꯡꯅ ꯃꯈꯥ ꯇꯥꯅ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏ꯫ ꯑꯗꯣ ꯌꯥꯔꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯑꯩꯈꯣꯏ ꯎꯖꯈꯤꯒꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯂꯧ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯐꯧꯕꯣꯠ ꯀꯥꯗꯕꯒꯤꯅꯤ ꯍꯥꯏꯕ ꯅꯁꯥꯁꯨ ꯈꯪꯖꯩ꯫ ꯑꯗꯨ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯗꯤ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯎꯖꯔꯒ ꯍꯤꯡꯖꯔꯤꯕꯅꯤꯗꯣ, ꯑꯗꯨꯅ ꯌꯥꯔꯗꯤ ꯂꯧꯗꯨ ꯃꯈꯥ ꯇꯥꯅ ꯎꯖꯈꯤꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯇꯝ ꯆꯥꯅ ꯆꯍꯤꯒꯤ ꯁꯣꯏꯗꯅꯕ ꯅꯧꯁꯥꯅ ꯑꯗꯨꯝ ꯇꯝꯖꯔꯛꯀꯦ꯫ ꯇꯥꯏꯕꯨꯡꯉꯣ, ꯌꯥꯔꯗꯤ ꯃꯈꯥ ꯇꯥꯅ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯂꯧꯐꯝꯗꯣ ꯑꯩꯒꯤ ꯏꯌꯥꯁꯤꯗ ꯎꯍꯟꯕꯤꯌꯨꯕ꯫ ꯃꯃꯥꯡ ꯊꯛꯇ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯀꯥꯐꯝ ꯊꯣꯛꯄ ꯐꯧꯕꯣꯠ ꯀꯥꯔꯛꯇꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯔꯥꯏꯅ ꯁꯤꯡꯖꯔꯛꯁꯅꯤ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯇꯥꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯌꯥꯗ ꯃꯈꯥ ꯇꯥꯅ ꯂꯧ ꯎꯍꯟꯕꯤꯌꯨ꯫ ꯑꯗꯨꯃꯗꯤ ꯑꯩꯅ ꯉꯝꯂꯣꯏꯗꯧ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯁꯦꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯍꯥꯏꯅꯔꯣ꯫ ꯃꯥꯅ ꯌꯥꯔꯗꯤ ꯐꯔꯦ, ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕꯗꯨꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯃꯥꯕꯨ ꯂꯩꯇꯕ꯭ꯔꯥ? ꯂꯩ, ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯎꯕꯗ ꯂꯣꯌꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯉꯩ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯅ ꯋꯥꯡꯂꯦꯟꯕꯨ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯟꯗꯨꯅ ꯍꯟꯊꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯐꯖꯕꯤ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯋꯥꯡꯂꯦꯟ ꯎꯕꯗ ꯈꯪꯂꯦ ꯌꯨꯝ ꯑꯁꯤ ꯋꯥꯡꯂꯦꯟꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯕ꯫ ꯋꯥꯡꯂꯦꯟꯅ, ꯀꯔꯤ ꯂꯩꯔꯦ? ꯅꯣꯏꯅ ꯑꯩ ꯎꯅꯕ ꯂꯥꯛꯄꯗꯤ? ꯏꯌꯥꯝꯕꯁꯤ ꯄꯥꯕꯨꯡ ꯁꯥꯖꯧꯒꯤ ꯃꯆꯥ? ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯒꯗꯧꯕ ꯋꯥꯗꯨ ꯀꯣꯛ ꯍꯥꯏꯌꯨꯅꯦ꯫ ꯂꯣꯌꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥꯡꯂꯦꯟꯒ ꯌꯥꯝ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒꯤ ꯃꯑꯣꯡꯗ, ꯀꯩꯅꯣꯅꯦ ꯏꯌꯥꯝꯕꯒꯤ ꯂꯧꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯎꯖꯕꯗꯣ, ꯑꯗꯣ ꯃꯈꯥ ꯇꯥꯅ ꯎꯖꯈꯤꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯇꯝ ꯆꯥꯅ ꯐꯧꯕꯣꯠꯁꯨ ꯀꯥꯖꯔꯛꯂꯒꯦ꯫ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯧꯐꯝꯗꯨ ꯃꯈꯥ ꯇꯥꯅ ꯎꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯣꯅ ꯍꯥꯏꯖꯔꯤꯕ꯫ ꯑꯩ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤꯒ ꯁꯝꯅꯗꯦ꯫ ꯃꯃꯥꯡ ꯊꯛꯇ ꯅꯣꯏꯅ ꯐꯧꯕꯣꯠ ꯀꯥꯔꯛꯇꯕꯗꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯈꯣꯏꯒ ꯃꯈꯥ ꯇꯥꯅ ꯁꯝꯅꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯄꯨ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯃꯤꯗꯨꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯑꯣꯟꯁꯤꯟꯅꯗꯦ꯫ ꯑꯊꯨꯕꯗ ꯅꯣꯏꯅ ꯎꯔꯤꯕ ꯂꯧꯐꯝꯗꯨꯁꯨ ꯑꯩꯅ ꯆꯠꯂꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯣꯏꯗ ꯑꯩꯒꯤ ꯂꯧ ꯎꯍꯜꯂꯔꯣꯏ꯫ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ꯫ ꯏꯌꯥꯝꯕ, ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯥꯔꯦ꯫ ꯋꯥ ꯃꯈా ꯇꯥꯔꯛꯂꯅꯤ꯫ ꯆꯠꯈ꯭ꯔꯣ, ꯑꯩ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯉꯥꯡꯕ ꯃꯤ ꯅꯠꯇꯦ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯕꯨꯛ ꯑꯗꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯕ? ꯁꯛ ꯃꯥꯏ ꯈꯔꯁꯨ ꯌꯦꯡꯅꯁꯤꯅꯦ꯫ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯔꯤ ꯃꯇꯥꯅꯤꯅꯦ꯫ ꯊꯕꯛꯀꯤ ꯋꯥꯐꯝꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯄꯛꯁꯤꯜꯂꯒ, ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯍꯥꯏ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯗꯣꯝꯆꯥꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯧꯔꯤꯕ ꯃꯤꯁꯛ꯫ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯑꯃꯠꯇ ꯅꯠꯅꯗꯦ꯫ ꯑꯗꯨꯅ ꯁꯛ ꯃꯥꯏ ꯌꯦꯡꯅꯕ ꯀꯌꯥꯝ ꯀꯥꯏꯒꯦ? ꯅꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯤ, ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯅꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯣꯏꯔꯣꯏꯀꯣ, ꯑꯣꯏꯔꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯏꯟꯗꯣꯝꯆꯥꯒꯤ ꯅꯌꯥ ꯅꯨꯄꯥꯁꯤꯗ ꯑꯩꯒꯤ ꯂꯧ ꯃꯈꯥ ꯇꯥꯅ ꯎꯍꯟꯒꯗꯕ ꯂꯩꯇꯦ꯫ ꯌꯥꯝ ꯐꯠꯇꯦꯅꯦ ꯃꯁꯤ ꯃꯤꯁꯤꯗꯤ꯫ ꯍꯥꯏ ꯅꯨꯡꯁꯤꯌꯥ, ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯌꯨꯅꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯅꯣꯏꯒꯤ ꯂꯧꯗꯨ ꯎꯍꯜꯂꯣ ꯍꯥꯏꯌꯣ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯗꯤ ꯃꯣꯏ ꯇꯥꯗꯒꯤ ꯃꯌꯣꯛꯇ ꯋꯥ ꯉꯥꯡꯕꯒꯤ ꯏꯇꯤꯛ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯉꯝꯅꯕ ꯑꯗꯨꯝ ꯉꯥꯡꯅꯖꯧ꯫ ꯃꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯗꯅ ꯁꯤꯗꯤ꯫ ꯐꯖꯕꯤꯅ, ꯃꯥꯒꯤꯁꯤ ꯏꯃꯥ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯔꯤ ꯀꯥꯏꯅ ꯁꯛ ꯇꯥꯈꯠꯂꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯊꯤꯕꯣꯡ ꯂꯦꯝꯊꯥꯛ ꯊꯥꯛꯂꯒ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯕ ꯐꯪꯖꯔꯤꯅꯤ ꯈꯟꯗꯈꯩ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞ ꯇꯧꯅꯒ ꯇꯧꯋꯦ ꯍꯥꯏ ꯋꯥꯅꯤ꯫ ꯋꯥꯡꯂꯦꯟꯅ, ꯌꯥꯔꯦ, ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤ꯫ ꯃꯌꯥꯝ ꯍꯟꯕꯤꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯗꯨꯅ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯆꯠꯂꯣꯁꯨ꯫ ꯏꯌꯥꯝꯕ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯌꯥꯔꯗꯤ ꯂꯧꯐꯝꯗ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯎꯍꯟꯕꯤꯌꯨ꯫ ꯅꯅꯥꯎꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯧꯐꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯗ ꯎꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯃꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯅꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯑꯩꯅ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯗꯍꯟꯒꯅꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯝꯂꯅꯤꯅꯦ꯫ ꯂꯣꯌꯥ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥꯡꯂꯦꯟꯅ, ꯌꯥꯔꯦ, ꯃꯌꯥꯝ ꯂꯦꯡꯕꯤꯈ꯭ꯔꯣ꯫
ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯋꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯊꯣꯛꯂꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯂꯝꯁꯥ ꯁꯔꯥꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈ꯭ꯔꯕ ꯑꯁ ꯀꯜꯂꯛꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯃꯗꯨꯝ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯆꯠꯈꯤ